ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯜꯂꯁꯤ ꯃꯌꯥꯝ chicken ꯒꯤꯖꯥꯅꯦ ꯍꯥꯏꯕꯗꯤ ꯃꯈꯣꯡ ꯃꯔꯤꯟ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯁꯤꯜꯂꯦꯀꯣ kan kaleja pulap pun ꯀꯂꯦꯖꯥ ꯂꯩꯔꯦ ꯃꯀꯟ ꯂꯩꯔꯦ ꯃꯔꯤꯟ ꯂꯩꯔꯦ pulap pun ꯄꯨꯂꯞ ꯄꯨꯟꯅ ꯊꯣꯡꯉꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯍꯤ ꯀꯨꯡꯅ ꯇꯧꯔꯦ ꯉꯁꯤꯗꯤꯀꯣ ꯒ꯭ꯔꯦꯚꯤꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯂꯦꯛ ꯇꯦꯁꯁꯦ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯄꯤꯔꯛꯄꯅꯦ ꯑꯗꯣ ado sida kenu khara chenam ado tilosu yarabga ꯃꯄꯨꯝ ꯄꯥꯟꯕꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯗꯤ ꯌꯦꯡꯁꯤꯟꯕꯤꯗꯨꯅ like share subscribe to biramo ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯑꯃ ꯇꯧꯔꯁꯦ ꯍꯧꯔꯣ ꯂꯣꯏꯔꯦ ꯃꯍꯥꯎꯁꯤ oh ꯀꯔꯤ ꯁꯦꯝꯃ ai oh ꯃꯔꯨꯁꯤ ꯆꯟꯅ ꯃꯄꯨꯝꯁꯦ kaleja 와우 면 칠레가 이거요 뭐야 아 왜? 엄마 이제 와는 렉터스야 letas 렉터스야 남 가인 하우부즈 어디면 또 고비 풀린 하우헬레 또 이제 고비 풀린 맞던 반로 살래 엄마 얌 녹는 거 해. 버스 사가래. hani 얌 녹는 거 먹는 거. 나와 삥하다 보지. 그래자 사 파티는 또 민 하지 그 말이야. 그래자 사부터 핫 나이 걸로 또 메도. 이때 강해다. 이거 사 파티 되는. 이게 파타야 참 마기 파타 보게 쇼게 홈다 파타 be holida 비야면 랑스 스토어 토이나 루와니다 먹건 이게. 분명히 나 기다려 난 누피 잡으려 누피 잡으려 어우 아미냥 파지야 난도 더 쓰고 가만 있다. 그럼 오늘 신 독도 쓰루에 봐. 히다이데 응. 히다이데 히다이데 그래 와 그냥 봐. 싸발로 했다. 오늘 할라 그래 그러냐? 혹시 맞추신 쓰루에 봐. 우리가 나이 따리 또 봐. 그래도 독도 시작해.
마린 양주면 살. 양이 게 넣었어. 어씨. Cái ly trà thì em không chịu trên. Spera cái gì đấy? Spera. Ngâm chứ. Được biết rồi. Nghe sao đâu vậy? Mày rồi. Mày luôn. 그래 사바도 푼다. 응. 그래. 분들이 진짜 하고 먹었냐? 그래. 야, 혹시 그거에 mà sai gì ạ? Ai gì ạ? Thôi đi nghe xem cũng kia cũng chung rồi. 아니 보디 언니 mình 고티 tại chung em quả. Đó. Nhưng gặp ở xa quả. Đó. Nàng ấy nhưng đang chung rồi đó. Tuy nhiên giờ bắt đầu là người già đã phải thay đổi. Mà sao vậy nhỉ? Thôi giờ bung 언니 mình 고티 tại tại chung quả. Đó. adu lo ka iru jato lo tu chan jab ne do jing tak te em chat ne be jo do ayo ko dei phajare do do ma tang ne ga kok chang ko le ko ngoi tare do ma nam guli ja ge re do ma do guli ni he la ba ma ju ko ngoi ne la do tu chan di lak to ya rồi na lak ko do mai guli cha re do phare do 실례. 시엔 뭐 공룡. 사이더라. 맞지? 그놈 왜 묵샤와야 봐. 싫지? 안 애들이네. 사이더 시바. 진짜 사이. 임콩. 그냥 까지는 니. 묵샤. 임샤를 내가 그냥 봐. 아니 우지 임콩 우리 그 너무 콩도 많이 또 문제가
ꯆꯠꯁꯤꯜꯂꯨꯅꯣ ꯅꯪ ꯉꯁꯥꯏ ꯌꯥꯝꯅꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦ ꯆꯥꯡ ꯉꯝꯗꯦ ꯆꯥꯛ ꯀꯥꯏꯗꯩꯅꯣ ꯇꯤꯜꯍꯧꯁꯦ ꯅꯍꯥꯟ ꯊꯥꯛꯄꯗꯣ ꯑꯩ ꯍꯥꯏꯇꯥꯔꯦ ꯃꯁꯥ ꯊꯥꯛꯁꯤꯅ ꯅꯍꯥꯟ ꯇꯥ ꯆꯥꯏꯌꯦꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛ ꯇꯤꯜꯍꯧꯁꯨ ꯆꯥꯎ ꯆꯥꯎꯅ ꯑꯗꯣ ꯅꯨꯡ ꯊꯨꯝꯃ ꯂꯩꯔꯝꯃꯦ ꯑꯩ ꯆꯅꯝꯗꯤ ꯍꯥꯎꯋꯦ ꯉꯝꯗꯦ ꯋꯥꯛꯀꯤꯡ ꯆꯠꯁꯦ ꯌꯥꯏꯌꯦ ꯈꯔꯁꯨ ꯍꯧꯖꯤꯛꯇꯤ ꯉꯟꯅ ꯍꯧꯒꯠꯂꯦ ꯍꯥꯏꯕꯅꯤ ꯍꯥꯟꯅꯗꯤ ꯄꯨꯡ ꯀꯩꯅꯣ ꯍꯧꯒꯠꯄ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯄꯅꯤ ꯆꯣꯏ ꯍꯧꯒꯠꯂꯤ ꯅꯍꯥꯟ ꯇꯔꯦꯠ ꯅꯠꯇꯦ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯑꯩꯗꯤ ꯑꯗꯨꯝ ꯉꯟꯅ ꯍꯧꯒꯠꯂꯦꯕ ꯑꯌꯨꯛꯇ ꯀꯔꯤ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯦꯡꯅ ꯍꯧꯒꯠꯄꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯈꯣꯟꯊꯤꯁꯦ ꯑꯔꯣꯏꯕꯤ ꯀꯟꯕ ꯍꯥꯏꯕꯗꯤ ꯈꯣꯟ ꯊꯥꯗꯗ꯭ꯔꯤꯕ ꯑꯗꯨꯝ ꯍꯧꯒꯠꯇꯦꯕ ꯑꯩꯈꯣꯏꯅ ꯃꯈꯣꯟ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯈꯣꯟꯗꯥꯗꯤ ꯂꯣꯏꯔꯦ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯝ ꯀꯟꯕ ꯑꯃ ꯂꯩꯌꯦꯕ ꯈꯣꯟꯗꯥꯃꯨꯛ ꯊꯥꯗꯕꯗꯣ ꯍꯧꯒꯠꯂꯣꯏꯕ ꯃꯥ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥ ꯍꯧꯒꯠꯇꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯁ ꯀꯩꯒꯤꯅꯣ ꯑꯩꯗꯨꯗ ꯍꯧꯕ ꯁꯥꯎꯔꯤꯗꯣ ꯍꯥꯠꯀꯅꯦꯕ ꯃꯥꯅ ꯃꯥ ꯌꯥꯝ ꯍꯩꯒꯟꯕꯅꯦꯕ ꯃꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯋꯥꯔꯗꯅꯦꯕ ꯑꯗꯣ ꯑꯗꯨ ꯂꯣꯏꯔꯒ ꯉꯥꯛꯇꯪ ꯂꯩꯔꯒ ꯍꯧꯒꯠꯂꯛꯑꯅꯤ ꯑꯗꯨꯒ ꯕ꯭ꯔꯁ ꯇꯧꯊꯣꯛ ꯇꯤꯚꯤ ꯌꯦꯡꯉꯅꯤ ꯑꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯇꯧꯗꯦ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯃꯈꯣꯡ ꯂꯦꯝꯃꯦ ꯃꯔꯤ ꯂꯦꯝꯃꯦ ꯑꯗꯨ ꯃꯔꯤꯗꯨ ꯂꯣꯏ ꯌꯥꯟꯕꯒꯤ ꯇꯥꯃꯣꯅ ꯆꯥꯛꯁꯦ ꯐꯖꯅ ꯍꯥꯞꯆꯤꯜꯂꯝꯕ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥ ꯑꯩꯅ ꯁꯤ ꯋꯥꯛꯀꯤꯡ ꯍꯥꯏꯕꯗꯤ ꯖꯣꯒꯤꯡ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯉꯁꯤ ꯆꯣꯡꯗꯦꯕ ꯇꯟꯗꯅ ꯇꯟꯗꯅ ꯅꯠꯇꯦꯕꯣ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨ ꯌꯥꯗꯕꯗꯣ ꯅꯪ ꯈꯛꯇꯪ ꯉꯟꯅ ꯍꯧꯒꯠꯂꯒ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗ ꯆꯣꯡꯉꯗꯤ ꯐꯒꯗꯕ ꯑꯗꯣ ꯃꯌꯥꯝ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯁꯤꯁꯦ ꯍꯌꯦꯡꯒꯤ ꯊꯝꯃꯅꯤ ꯑꯗꯣ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯆꯥꯔ ꯆꯠꯂꯅꯤ ꯑꯗꯣ ꯁꯪꯈꯤꯗ꯭ꯔꯅꯦ ꯅꯪꯁꯨ ꯆꯥꯈꯤꯁꯨ ꯍꯥꯏꯔꯣ ꯆꯥꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯩ ꯈꯪꯗꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯁꯤ ꯅꯝꯕꯤꯔꯝꯃꯨ ꯑꯗꯨ ꯃꯣꯔꯣꯛꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯁꯥꯒꯠꯂꯦ ꯉꯁꯥꯏ ꯆꯥꯃꯁ ꯑꯃ ꯑꯁ ꯊꯥꯈꯤꯕꯅꯤ ꯄꯨꯛꯁꯤ ꯅꯥꯔꯦ ꯆꯥꯃꯁ ꯑꯃ ꯊꯥꯈꯤꯕꯅꯦꯕ ꯑꯗꯣ ꯁꯥꯗꯦ ꯑꯗꯣ ꯆꯥꯃꯁ 2.5 ꯊꯥꯈ꯭ꯔꯦ ꯁꯤ ꯃꯃꯥꯡꯗ ꯀꯨꯔꯀꯨꯔꯤ ꯆꯥꯁꯤꯜꯂꯨꯕꯗ ꯈꯪꯗꯦ ꯑꯗꯨ ꯃꯥꯜꯂꯦ ꯄꯨꯛꯁꯦ ꯑꯗꯣ ꯇꯦꯁꯇꯤ ꯉꯁꯤ ꯀꯩꯝ ꯇꯪꯗꯦꯕ ꯍꯥꯏꯕꯗꯤ ꯏꯃꯨꯡꯗ ꯇꯤꯚꯤ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯕꯗꯣ ꯑꯗꯣ ꯄꯟꯖꯥꯕꯤꯗ ꯀꯥꯑꯝꯅꯦ ꯀꯨꯀꯨꯔꯤ ꯑꯗꯨꯝ ꯆꯪꯉꯤꯕ ꯑꯗꯣ ꯄꯨꯛ ꯂꯣꯏ ꯊꯪꯒꯠꯂꯦ ꯊꯪꯒꯠꯂꯦ ꯍꯥꯏꯁꯦ ꯂꯣꯏ ꯆꯥꯏꯗ 100% ꯃꯅꯨꯡꯗ 2% ꯉꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯂꯣꯏꯁꯤꯟꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ